मुक्तदा मैं तराम नौसरी लोनना आईगी चैनल से मसीदा QA हाइतारे QA एपिसोड 2 नि से लौखजगदोरिबसे एपिसोड 2 सिदा मैं क्वेश्चन हंबिरपजे मसीगी क्वेश्चन सिंजे आई मी म कोक्सिनजगे मान क्वेश्चन जे हंगनगे मा थबकदि सिले यादो याबरे यंगसे मा कोक्सिनगे कनो लाओ नंग अब तो क्वेश्चन जे हंगु लाओबा हाबदी मियाम हंगकपसिंजे नंग क्वेश्चन जे हंगगा आइनि आंसर खुमबदी हादि QA से कितंग नुगाइदना अदगिनी मैं आता लाइ लाइ चंगे येंगसे लाओबा आई चौकी इन थांग चलकेबा सी मफम चानिको क्वेश्चन कराई दिगे माइ तोक दिनो क्वेश्चन कनो द मोबाइल दि आवरेबा मोबाइल येंगसिको अदना हंगो अदुगा आई के खरा थिगेबा येंग आई थबकति याम चले है नंगी क्वेश्चन के आमु यामगे क्वेश्चन चामगनि पानी ने अस यामे क्वेश्चन चाम निपाल जिदि आई सिदि क्वेश्चन चाम निपाल जिदि आई जि मसी फरकता दो माले ngasi थबक सु याम नै अदुगा नंग क्वेश्चन जी कई बो हंगजानो आई हापे पार्क अखोइगी युम सारोंगी टॉयलेट किचन करोम थंबा खोप यावी अदगी दुप थाबगी नियम अदुगम यावे ट्यूसडे पोपा संडे पोपा साना दबा हंगबसु यावी नंगी क्वेश्चन जी जाजानि हे क्वेश्चन अरु मातने हंगी जे अदुनि लाइरे फाइसे युम पामबगी चाक पुन चामिनबा खोमिनबा लाइरम तिलमगी मतंग यावी हेलोइ तरेखेबु यावी नंगी QA सिदि मयांग मानदे हे QA हारगदि अखोइगी चमचम मयाम हंगनै जिदि याम लाइन हंगनबनि नंगी क्वेश्चन मयाम जिदि नंगना थागलुबा वीडियो दो हाइब तारे अदुगी मतुगिना तौरिनि तौरिसे हाइदि मयाम हंगनरैजे याम लुई हाइ तारे अदो सिगी क्वेश्चन मयाम जै हंगलेबजे ngasi जे फरक तानिबा मथंगदा अदुमाइना यावगे आई थोगेबा हाइदि थबक खर लेबको नंग थबक तुम तहोरो अदो नंग थबक चिल्लगजु खर यावरमबदि फैदना अदगिनिदा नंग स्कर खुमादि फै अदो पारको थममगे मोबाइल से लाइक फरे खर याम फा अदो खर थीरो अदोनी मैं मुझे तो अतई नते सुम एंटरटेनमेंट होइनबा तौबनी अदुगा क्वेश्चन सिंग जै लौखतसरागे अदुगा मैम जी मिनरसे अहम क्वेश्चन जा मसे हंबिरकलिबसे लाइश्रम निथोय गांबी मान हंबिरकपनी तामो ममांगदसो हंजखरे टॉयलेट किचन अमसुंग चाखुम से यम अमगी कदाइदा थंबना ख्वाइदगी हेना फै हाइबदो अमता ताकपिरक अदि नुआइगनी मफम चाद्रदि यम तुंब फावबा यावे हाय हाय मसी यामना सुमे अखोइगी यमगी सिगी मतंग आइना यम सारोंगे मतान हाइपे नैनबा मतमदा अखोइगे टॉयलेट की किचन गे टॉयलेट हाइबे तारगदे अखोइगी मनिंगुंबा नत्रगना मखागा मनिंगा लोनबगी सिगी मपागुंबा अदमाइना थमनै अदुगा टॉयलेट से अखोइगी मखा हाइरेना अखोइगी लाइंदौ लेरिबा नाकंदा थमगदि मदुदि फत्तिना हाइनि अदु लाइंदौ सिदे सन्थोंलोमदा लेबिनिना मखागी साइसिमा अदुम हाइपेट लाइंदौ नक्नै हाइबे तारे अदुना मरुइना मनिंगुंबदा सानै युमगी अदुगा किचन जे अखोइना थानिगी युम सारोंगे मतमदा ममांग संगोय अदगी अवांग संगोय अदगी फुहौ संग गाइदर मयाम लेरमे अदुगुमना अखोइ अदुगुमदो हजमक्ति सेमनद्रे अदुना युम अमदा पुलप पुंजलपनिना किचन जे अवांग थंगबा माइकै जे मसिदा थंगदबनि हाइदना लारिकते सुम थेंगनजे हाइतारे मथंगी क्वेश्चन जे थौनाजम सरजुबला माना हाइबिरपजे तामो नुपिना युक्त लाइदुक थाबगे नियम गे मरमदा खरा हाइबियु मागी थाबगी मोंग लाइदुक थाबगी मोंग से अयुक की हाबे तारगदे कोरो हनबा नुमिता लाइदुक थानाबसे ओइगदोइनि हाइदना इ खंजै लाइदुक थाबजे अयुक गन हौगलगा हाबदी याम गन हौगलगा दुपसे थानागदबनि अदो हाइरिबसे खोइगी दुप थंबै थाबगी अयुक की से मसी वाइतेबो खुतै अदगी खरिगुम खर लैको वाइतेबिसना खोइ ओइरमदे होरगा येलोमदा सुमाइन उंगना चटपा सुमांग से अदुमाइना ग लैनै अदुगा यारिङैदि गन्ना हौगलगा थागदबनि हाइ अदुगा लाइंदौदा अखोइगे मगांग पुनसिबा खोरम मतमदा अखोइगे लाइंथौसे मसिदसु अदुम थाइनगी ममांगैददि अदुमाइना अदुम नुमि पुंजिंग अहुम जे अदुम यावगदबनि हाइ हाबदि मतम अहुम मगांग लुवांग खुमनजे लाइंदौ सनामीजे अदो हजिकि मतमदि खरबदि समजिनरे हाइतारेगा मपानदा कोरो हनबा खोइरमनरगा नुमिदांगदा लाइंदौ सनामी खोइरमबगुम कया अमदुम यावने अदो मी मिदुगी इमुंगी मखा पोले मखोइ मखोइ तौबदुगी मखा पोले हाइदना हेजमाइ थमजगे अदुगा मथंगी क्वेश्चन जे मसिना कैलीग्राफर गर्ल्स हाइ माना क्वेश्चन हंग बिरेसे नुपीने ट्यूसडे द पोकपा
ꯅꯨꯄꯥꯅ ꯁꯟꯗꯦꯗ ꯄꯣꯛꯄ ꯆꯥꯅꯕ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏ ꯃꯁꯤꯒꯤ ꯅꯨꯃꯤꯠꯀꯤ ꯆꯥꯅꯕꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯉꯁꯤꯒꯤ Q&A ꯂꯧꯈꯠꯆꯔꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯖꯒꯦ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯇꯣꯉꯥꯟꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯒꯦꯅ ꯈꯟꯖꯕꯒꯤꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯏꯁꯟ ꯃꯌꯥꯝꯁꯨ ꯍꯪꯉꯛꯑꯦꯕ ꯑꯗꯨꯅ ꯁꯤꯗꯪ ꯁꯨꯝ ꯈꯨꯝꯕꯗ ꯁꯨꯝ ꯀꯩꯅꯣꯝ ꯂꯩꯗꯣꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯃꯊꯪꯒꯤꯁꯦ ꯁꯟꯗꯦ ꯕ꯭ꯂꯣꯛꯁꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯆꯦꯅꯦꯜ ꯍꯥꯏꯐꯦꯠꯇꯪ ꯂꯥꯎꯕꯤꯔꯛꯑꯣ ꯕ꯭ꯔꯣ ꯂꯥꯏꯛ ꯄ꯭ꯔꯣꯃꯣ ꯅꯅꯥꯎꯅ ꯊꯃꯣꯏ ꯄꯦꯟꯖꯒꯅꯤ ꯍꯥꯏꯔꯤ ꯁꯟꯗꯦ ꯕ꯭ꯂꯣꯛꯁꯦ ꯃꯥꯒꯤ ꯆꯦꯅꯦꯜ ꯑꯅꯧꯕ ꯍꯥꯡꯕ ꯃꯥꯜꯂꯦ ꯆꯦꯅꯦꯜꯁꯦ ꯑꯩꯅ ꯁꯨꯝ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯕꯁꯨ ꯚꯤꯗꯤꯑꯣ 2-3ꯗꯤ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯥꯏ ꯆꯦꯅꯦꯜ ꯆꯪꯉꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯁꯟꯗꯦ ꯕ꯭ꯂꯣꯛꯁꯀꯤꯗꯃꯛꯇ ꯍꯥꯏꯗꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯖꯔꯤ ꯃꯊꯪꯒꯤꯁꯤꯅ ꯀꯦꯂꯤ ꯃꯦꯟꯗꯦꯁ ꯁꯣꯝꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯀꯣꯄꯜ ꯂꯥꯏꯐꯇ ꯆꯪꯕꯤꯔꯕ꯭ꯔꯥ ꯏꯆꯥ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯑꯗꯨꯒ ꯃꯇꯩ ꯃꯅꯥꯎ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯗ ꯈꯟꯅ ꯆꯩꯅꯗꯅꯕ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯅꯕ ꯇꯤꯞꯁ ꯈꯔ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯦ ꯑꯩꯁꯦ ꯁꯤꯡꯖꯃꯩ ꯋꯥꯡꯃ ꯃꯣꯡꯈꯥꯡ ꯂꯝꯕꯤ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯦ ꯑꯗꯣ ꯁꯤꯡꯖꯃꯩꯗꯒꯤ ꯊꯣꯡ ꯂꯥꯟꯊꯣꯛꯑꯒ ꯇꯣꯔꯕꯥꯟꯗ ꯍꯩꯊꯔꯛꯀꯗꯣꯏꯅꯤ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯃꯈꯥ ꯃꯣꯡꯈꯥꯡ ꯂꯝꯕꯤ ꯍꯥꯏꯔ ꯈꯪꯅꯩ ꯑꯩ ꯀꯣꯄꯜ ꯂꯥꯏꯐꯇ ꯆꯪꯖꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯖꯔꯦ ꯑꯗꯣ ꯃꯇꯩ ꯃꯅꯥꯎ ꯈꯠꯅ ꯆꯩꯅꯕ ꯍꯥꯏꯕꯁꯦ ꯏꯃꯨꯡ ꯑꯃꯗ ꯂꯩꯃꯤꯟꯅ ꯅꯨꯡꯁꯤꯅꯔꯤꯒꯤ ꯃꯇꯤꯛ ꯑꯗꯨꯝ ꯈꯠꯅ ꯆꯩꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯁꯤ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯗꯕꯗꯒꯤꯅꯤ ꯈꯪꯗꯦ ꯑꯃꯒꯤ ꯑꯄꯥꯝꯕ ꯑꯃꯅ ꯈꯪꯗꯕꯗꯒꯤꯅꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯅꯗꯕꯗꯒꯤ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯃꯒ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯗꯨꯒ ꯂꯧꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯅ ꯄꯥꯝꯕꯁꯦ ꯑꯩꯅ ꯀꯩꯅꯣꯁꯦ ꯈꯪꯕ ꯉꯝꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯕꯁꯨ ꯃꯥꯅꯁꯨ ꯈꯪꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯒꯤ ꯀꯣꯏꯁꯟ ꯍꯪꯕꯤꯔꯛꯏꯁꯦ ꯀꯤꯡꯁꯟ ꯁꯤꯡꯍ ꯃꯥꯅ ꯍꯪꯕꯤꯔꯤꯁꯦ ꯇꯥꯃꯣ ꯃꯆꯨꯒꯤ ꯃꯇꯥꯡ ꯚꯤꯗꯤꯑꯣꯗꯨꯗ ꯑꯃꯨꯕꯒꯤꯗꯤ ꯌꯥꯎꯗꯦ ꯃꯁꯤ ꯂꯩꯇꯕ ꯖꯥꯠꯂ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯃꯆꯨꯒꯤ ꯃꯇꯥꯡꯒꯤ ꯑꯩꯅ ꯑꯃ ꯊꯥꯒꯠꯆꯈꯤꯕꯅꯦ ꯑꯗꯨꯒꯤ ꯃꯥꯜꯂꯦ ꯑꯗꯣ ꯃꯆꯨꯒꯤꯁꯦ ꯑꯩꯅ ꯊꯥꯒꯠꯆꯕꯗꯣ ꯂꯥꯏꯔꯤꯛ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯊꯥꯒꯠꯂꯦꯕ ꯑꯗꯨꯗ ꯑꯃꯨꯕꯁꯦ ꯌꯥꯎꯔꯝꯗꯕ ꯑꯗꯨꯒꯤꯅꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯗꯣ ꯑꯃꯨꯕꯁꯦ ꯂꯩꯐꯝ ꯊꯣꯛꯑꯦ ꯑꯩ ꯊꯤꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕꯗꯤ ꯑꯃꯨꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯍꯥꯁꯤꯡꯅ ꯄꯥꯝꯅꯩ ꯍꯥꯏꯕꯁꯦ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ ꯃꯨꯟꯅ ꯈꯪꯖꯔꯦ ꯑꯗꯨꯅ ꯑꯃꯨꯕꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗ ꯑꯩ ꯌꯥꯝ ꯀꯨꯞꯅ ꯊꯤꯖꯤꯟꯖꯔꯛꯈꯤꯒꯦ ꯑꯗꯨꯒ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯍꯥꯏꯗꯅ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯦ ꯆꯅꯨ ꯃꯉꯥꯡ ꯗ ꯌꯨꯝ ꯄꯥꯜꯂꯕꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯆꯅꯨ ꯃꯉꯥꯡꯅ ꯍꯥꯏꯕꯤꯔꯤꯁꯦ ꯑꯩꯒꯤ ꯃꯣꯠꯇ ꯊꯝꯖꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯜꯂꯕ ꯑꯃꯁꯨꯡ ꯄꯥꯜꯂꯕꯤ ꯑꯅꯤꯁꯦ ꯃꯁꯤꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯐꯝꯃꯤꯟꯅꯔꯒ ꯆꯥꯃꯤꯟꯅꯕꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯅꯤ ꯈꯪꯗꯦ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯔꯝꯕꯅꯤ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯕꯨ ꯃꯥꯒꯤ ꯊꯥꯒꯤ ꯃꯦꯟꯁꯨꯔꯦꯁꯟ ꯑꯃ ꯂꯥꯛꯄ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝ ꯆꯪꯕ ꯌꯥꯗꯕꯅ ꯈꯔ ꯑꯃ ꯂꯩ ꯍꯥꯏꯁꯦ ꯃꯁꯤ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯃꯁꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯃꯍꯤꯛ ꯃꯅꯥꯏ ꯆꯦꯟꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯌꯦꯡꯉꯛꯑꯒꯁꯨ ꯑꯃꯔꯣꯝꯗꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡꯕ ꯁꯦꯡꯕꯒꯤꯁꯦ ꯈꯔꯗꯤ ꯂꯩ ꯑꯗꯣ ꯃꯁꯤꯅ ꯑꯃ ꯑꯣꯏꯒꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯁꯦ ꯆꯥꯃꯤꯟꯅꯕ ꯌꯥꯕ ꯌꯥꯗꯕꯩꯁꯦ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯟꯗ ꯑꯃꯨꯛ ꯌꯦꯡꯉꯛꯑꯒꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯣ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯒꯤ ꯃꯥꯏ ꯅꯨꯄꯥꯗꯣ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯅꯤꯡꯕ ꯍꯥꯏꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯃ ꯆꯥꯕꯗ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯉꯒ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯆꯥ ꯂꯣꯏꯔꯀꯥꯟꯗ ꯆꯥꯒꯦ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯄꯥꯗꯨꯒꯤ ꯊꯕꯛꯀꯤ ꯃꯈꯥꯁꯨ ꯄꯣꯟꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯆꯥꯎꯈꯠꯂꯕꯅꯤನ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯀꯔꯤꯝ ꯈꯟꯅꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯃꯗ ꯑꯗꯨꯝ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯄꯨꯂꯞ ꯑꯗꯨꯝ ꯆꯥꯃꯤꯟꯅꯩ ꯍꯥꯏꯕꯗꯤ ꯄꯨꯈꯝ ꯑꯃꯗ ꯆꯥꯃꯤꯟꯅꯕꯗꯨ ꯅꯠꯇꯦ ꯄꯨꯂꯞ ꯄꯨꯜꯂꯒ ꯆꯥꯃꯤꯟꯅꯕ ꯃꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯑꯃ ꯄꯥꯎ ꯐꯥꯎꯅꯕ ꯆꯥꯛ ꯆꯥꯔꯤꯀꯥꯟꯗꯗꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯃꯤꯟꯅꯕꯁꯨ ꯀꯌꯥ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯁꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯃꯊꯪꯗ ꯊꯧꯗꯥꯝ ꯆꯨꯝꯊꯥꯡ ꯍꯥꯏꯁꯦ ꯏꯪꯈꯣꯜꯗ ꯇꯤꯜꯍꯝ ꯇꯥꯕꯁꯦ ꯌꯨꯝ ꯁꯥꯗ꯭ꯔꯤꯉꯩꯗ ꯃꯃꯥꯡꯗ ꯀꯔꯝꯅ ꯊꯩꯒꯅꯤ ꯇꯥꯛꯄꯤꯔꯛꯑꯣ ꯍꯥꯏ ꯇꯤꯜꯍꯝꯒ ꯂꯥꯏꯔꯝꯒꯤ ꯃꯇꯥꯡꯒꯤ ꯑꯃ ꯑꯩꯅ ꯂꯥꯏꯔꯤꯛꯇ ꯊꯦꯡꯅꯖꯩ ꯃꯗꯨꯗ ꯇꯤꯜꯍꯝ ꯍꯥꯏꯕꯁꯤꯒ ꯂꯥꯏꯔꯝ ꯍꯥꯏꯕꯁꯤꯒ ꯈꯦꯠꯅꯕ ꯑꯃ ꯂꯩ ꯇꯤꯜꯍꯝ ꯑꯁꯤꯗꯤ ꯊꯩꯕ ꯌꯥꯗꯦꯅ ꯑꯃ ꯍꯥꯏ ꯂꯥꯏꯔꯤꯛꯇ ꯍꯥꯏꯔꯝꯕꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯒ ꯂꯥꯏꯔꯝ ꯍꯥꯏꯔꯒꯗꯤ ꯊꯩꯕ ꯌꯥꯏ ꯍꯥꯏ ꯇꯤꯜꯍꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯍꯤꯡꯒꯣꯜ ꯑꯃꯒ ꯊꯪꯅꯅ ꯂꯩꯕꯗ ꯑꯩꯒꯤ ꯍꯤꯡꯒꯣꯜ ꯑꯃꯒ ꯑꯇꯣꯞꯄ ꯃꯤꯒꯤ ꯍꯤꯡꯒꯣꯜ ꯑꯃꯒ ꯊꯪꯅꯕ ꯄꯔꯦꯡꯁꯦ ꯃꯁꯤ ꯇꯤꯜꯍꯝ ꯀꯧꯋꯦ ꯍꯥꯏꯗꯅ ꯍꯥꯏ ꯃꯁꯤ ꯊꯩꯗꯣꯛꯄ ꯌꯥꯗꯦ ꯃꯁꯤꯗ ꯍꯦꯟꯖꯜꯂꯒ ꯌꯨꯝ ꯁꯥꯔꯨꯕ ꯈꯣꯠꯂꯨꯕꯗ ꯐꯠꯇꯕ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯝꯗ ꯀꯔꯥꯝꯃꯤꯅꯤ ꯍꯥꯏꯗꯅ ꯍꯦꯟꯖꯜꯂꯒ ꯁꯥꯕ ꯌꯥꯎꯒꯅꯤ ꯑꯗꯣ ꯃꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯐꯠꯇꯕ ꯈꯔ ꯑꯗꯨꯝ ꯐꯪꯒꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇ ꯍꯥꯏꯔꯝꯕꯅꯤ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟ ꯏꯔꯝꯕꯗ ꯑꯗꯨꯒ ꯂꯥꯏꯔꯝ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯃꯒꯤ ꯅꯠꯇ꯭ꯔꯒ ꯈꯨꯜ ꯑꯃꯒꯤ ꯍꯥꯏꯔꯤꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯩꯀꯥꯏ ꯑꯃꯒꯤ ꯃꯁꯤꯗ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯌꯨꯝꯁꯦ ꯂꯩꯗꯣꯏꯅꯤꯗꯅ ꯑꯗ ꯌꯨꯝꯁꯤꯒꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯇꯥꯏꯋꯥꯏꯗ ꯂꯧꯕꯨꯛꯅꯤ ꯈꯪꯗꯦ
ꯑꯗꯒꯤ ꯇꯣꯔꯕꯥꯟꯅꯤ ꯈꯪꯗꯦ ꯂꯝꯄꯥꯛꯅꯤ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯝꯒꯅꯤꯕ ꯍꯥꯏꯗꯤ ꯂꯩꯀꯥꯏ ꯑꯃꯒ ꯂꯩꯀꯥꯏ ꯑꯃ ꯊꯪꯅꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯀꯥꯏ ꯑꯃꯒꯤ ꯌꯨꯝ ꯍꯥꯏꯕꯗꯤ ꯕꯥꯎꯟꯗꯔꯤꯁꯤꯒꯤ ꯃꯇꯥꯏꯗ ꯌꯨꯝ ꯁꯥꯕꯁꯤꯡꯁꯦ ꯃꯁꯤꯃꯗꯤ ꯂꯩꯔꯝ ꯀꯧꯋꯦꯕ ꯃꯁꯤꯗꯤ ꯊꯩꯗꯣꯛꯄ ꯌꯥꯏꯌꯦꯅ ꯍꯥꯏꯕꯗꯤ ꯊꯩꯗꯣꯛꯄ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯊꯩꯗꯣꯛꯀꯗꯒꯦ ꯍꯥꯏꯕꯗ ꯃꯈꯣꯏꯒꯤ ꯂꯝꯗꯨꯗꯒꯤ ꯃꯄꯥꯟꯁꯦ ꯅꯛꯇꯕꯤꯗ ꯈꯔ ꯊꯩꯗꯣꯛꯑꯒ ꯊꯝꯃꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯂꯥꯏꯔꯝꯒꯤ ꯃꯇꯥꯡꯁꯦ ꯇꯣꯔꯕꯥꯟ ꯃꯌꯥꯗ ꯌꯨꯝ ꯁꯥꯕꯒꯨꯝꯕ ꯑꯗꯒꯤ ꯂꯧꯕꯨꯛ ꯃꯄꯥꯟꯗ ꯌꯨꯝ ꯁꯥꯕꯒꯨꯝꯕ ꯃꯁꯤ ꯂꯥꯏꯔꯝꯗ ꯆꯤꯡꯉꯤ ꯑꯗꯨꯒ ꯇꯤꯂꯝ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯌꯨꯝ ꯑꯃꯒ ꯊꯪꯅꯗꯅ ꯂꯩꯔꯤꯕ ꯕꯥꯎꯟꯗꯔꯤ ꯈꯣꯡꯕꯥꯟꯒ ꯂꯩꯅꯔꯤꯕ ꯑꯁꯤꯒꯨꯝꯕꯁꯦ ꯃꯁꯤ ꯇꯤꯂꯝ ꯀꯧꯋꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯃꯊꯪꯒꯤꯁꯤꯅ ꯖꯤꯇꯦꯁ ꯀꯤꯌꯥꯝ ꯕ꯭ꯔꯣ ꯍꯦꯂꯣꯏ ꯇꯔꯦꯠꯀꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯦꯂꯣꯏꯅ ꯆꯦꯟꯕ ꯃꯇꯝꯗ ꯃꯣꯏꯕꯨꯡꯅ ꯈꯣꯡꯉꯒ ꯊꯤꯅꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯃꯁꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯌꯨ ꯖꯤꯇꯦꯁ ꯀꯤꯌꯥꯝ ꯍꯦꯂꯣꯏꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯚꯤꯗꯤꯑꯣ ꯑꯃ ꯁꯣꯏꯗꯅ ꯑꯗꯣ ꯍꯦꯂꯣꯏ ꯍꯥꯏꯕ ꯂꯥꯏꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯀꯥꯡꯂꯨꯞꯇ ꯆꯤꯡꯉꯤ ꯑꯐꯕ ꯀꯥꯡꯂꯨꯞꯇ ꯆꯤꯡꯗꯦꯕ ꯑꯗꯨꯅ ꯍꯦꯂꯣꯏꯅ ꯆꯦꯟꯕꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯂꯥꯏ ꯇꯣꯡꯉꯒ ꯃꯤꯁꯦ ꯑꯩꯈꯣꯏꯅ ꯊꯤꯐꯝ ꯈꯪꯗꯅ ꯄꯨꯈꯤꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯍꯦꯂꯣꯏꯅ ꯆꯦꯜꯂꯒꯗꯤ ꯄꯨꯡꯖꯥꯜ ꯈꯤꯡꯉꯣ ꯈꯣꯠꯂꯣꯅ ꯄꯨꯡꯒ ꯊꯤꯟꯗꯅ ꯖꯥꯜꯒ ꯈꯤꯡꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯒ ꯃꯌꯥꯝ ꯀꯣꯏꯇꯥꯟ ꯇꯥꯅ ꯃꯩꯒ ꯄꯥꯏꯔꯒ ꯇꯧꯅꯩ ꯊꯤꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗ ꯃꯣꯏꯕꯨꯡ ꯍꯥꯏꯕꯁꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕ ꯑꯣꯏꯗꯣꯏꯅꯤ ꯆꯪꯉꯛꯄ ꯃꯅꯤꯄꯨꯔꯗꯀꯣ ꯑꯗꯣ ꯄꯨꯡꯖꯥꯜ ꯈꯤꯡꯉꯛꯄꯅꯤ나 ꯃꯣꯏꯕꯨꯡꯁꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯄꯒꯨꯝꯕ ꯑꯣꯏꯒꯗꯣꯏꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯁꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯗ ꯃꯣꯏꯕꯨꯡ ꯈꯣꯡꯉꯒꯗꯤ ꯂꯥꯏ ꯐꯠꯇꯕ ꯇꯥꯟꯊꯣꯛꯑꯦ ꯍꯥꯏꯕ ꯑꯃꯗꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯃꯣꯏꯕꯨꯡꯒ ꯈꯣꯡꯉꯛꯄꯁꯦ ꯃꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯗ ꯂꯥꯏ ꯐꯠꯇꯕꯁꯨ ꯑꯗꯨꯝ ꯇꯥꯟꯊꯣꯛꯄꯅꯤ ꯃꯣꯏꯕꯨꯡ ꯈꯣꯡꯕꯁꯤ ꯐꯩ ꯀꯥꯏꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ ꯃꯁꯤ ꯀꯗꯥꯏꯐꯥꯎ ꯆꯨꯝꯒꯦ ꯍꯥꯏꯕꯗꯨꯃꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯃꯔꯣꯝꯗ ꯁꯨꯝ ꯌꯦꯡꯉꯛꯑꯒꯗꯤ ꯅꯍꯥꯛꯀꯤ ꯀꯣꯏꯁꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯕꯨꯡ ꯈꯣꯡꯉꯤꯁꯦ ꯃꯁꯤ ꯂꯥꯏ ꯐꯠꯇꯕ ꯇꯥꯟꯊꯣꯛꯄꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯃꯣꯠꯁꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯦ ꯃꯁꯤꯅ ꯔꯣꯅꯦꯜ ꯀꯨꯃꯥꯔ ꯃꯥꯅ ꯍꯪꯕꯤꯔꯛꯄꯅꯤ ꯀꯀꯥ ꯅꯨꯄꯤꯅ ꯃꯟꯗꯦꯗ ꯄꯣꯛꯄ ꯑꯗꯨꯒ ꯅꯨꯄꯥꯅ ꯁꯦꯇꯔꯗꯦꯗ ꯄꯣꯛꯄ ꯁꯤ ꯆꯥꯟꯅꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏ ꯃꯁꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛꯃꯛꯁꯦ ꯃꯁꯤꯒꯤ ꯅꯩꯅꯗ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦ ꯃꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯒꯦꯅ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯀꯣꯏꯁꯟ ꯍꯪꯉꯛꯄꯗ ꯌꯥꯎꯋꯦꯕꯀꯣ ꯁꯤ ꯑꯩꯅ ꯂꯧꯈꯠꯄꯗ ꯑꯗꯨꯝ ꯌꯥꯎꯈꯤꯕꯅꯤ ꯑꯗꯨꯅ ꯅꯨꯃꯤꯠꯀꯤ ꯄꯛꯅꯕ ꯄꯛꯅꯗꯕꯁꯦ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯃꯛꯀꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯒꯤꯁꯤ ꯀꯪꯂꯩꯆꯥ ꯑꯥꯔꯠ ꯏꯌꯥꯝꯕ ꯌꯦꯛ ꯃꯆꯨ ꯇꯔꯦꯠꯇꯣ ꯑꯩꯈꯣꯏ ꯏꯃꯥ ꯃꯔꯣꯜꯗ ꯀꯩ ꯍꯥꯏꯒꯦ ꯃꯁꯤ ꯇꯁꯦꯡꯅ ꯈꯪꯅꯤꯡꯉꯤ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯛꯑꯦ ꯌꯦꯛ ꯃꯆꯨ ꯇꯔꯦꯠꯀꯤ ꯏꯃꯥꯂꯣꯟ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯌꯥꯝ ꯃꯨꯟꯅꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯀꯣ ꯏꯃꯥꯂꯣꯟ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯕ ꯑꯃꯨꯕ ꯑꯉꯧꯕ ꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯁꯤ ꯏꯁꯥꯒꯤ ꯏꯔꯣꯟꯃꯛꯇꯤ ꯑꯣꯏꯕꯅꯤꯅ ꯃꯉꯥꯡꯗ ꯑꯉꯥꯡꯕ ꯑꯣꯏꯔꯦ ꯂꯨꯋꯥꯡꯗ ꯑꯉꯧꯕ ꯑꯣꯏꯔꯦ ꯈꯨꯃꯟꯗ ꯑꯃꯨꯕ ꯑꯣꯏꯔꯦ ꯑꯉꯣꯝꯗ ꯍꯪꯒꯥꯝ ꯃꯄꯥꯜ ꯍꯥꯏꯔꯦꯀꯣ ꯌꯦꯜꯂꯣꯁꯦ ꯑꯗꯨꯒ ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟ ꯑꯉꯣꯝ ꯃꯣꯏꯔꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯪꯒ꯭ꯔꯥ ꯃꯆꯨ ꯍꯥꯏ ꯁꯤꯒꯤ ꯃꯆꯨꯁꯦ ꯑꯗꯨꯒ ꯈꯥꯕ ꯉꯥꯟꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯇꯤꯌꯥ ꯃꯆꯨ ꯍꯥꯏꯔꯦ ꯑꯗꯨꯒ ꯁꯔꯥꯡ ꯂꯛꯁꯥꯡ ꯊꯦꯝꯁꯤꯅ ꯑꯁꯪꯕ ꯃꯆꯨ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯦ ꯃꯁꯤꯅ ꯁꯣꯅꯤꯌꯥ ꯃꯣꯏꯔꯥꯡ ꯔꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯛꯅꯕ ꯃꯆꯨ ꯑꯣꯏꯅ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯑꯩ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯦ ꯔꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯨ ꯆꯥꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯑꯩ ꯊꯤꯖꯔꯛꯀꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯒꯤꯁꯤꯅ ꯗꯦꯅꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯅꯨꯄꯥ ꯑꯗꯥ ꯃꯣꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯅꯠꯇꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥꯗ ꯑꯁꯨꯝ ꯂꯩꯔꯝꯕ꯭ꯔꯥ ꯗꯦꯅꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅ ꯍꯪꯕꯤꯔꯛꯄꯁꯦ ꯃꯁꯤ ꯑꯩꯅ ꯈꯟꯕꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯅꯨꯄꯥ ꯃꯈꯜ ꯈꯔ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯈꯤ ꯑꯗꯨꯗ ꯑꯙꯥ ꯃꯣꯔꯥꯁꯦ ꯑꯩ ꯌꯥꯎꯍꯟꯈꯤꯕꯅꯦ ꯃꯗꯨ ꯇꯁꯦꯡꯃꯛꯀꯤꯗꯤ ꯂꯥꯏꯔꯤꯛꯇ ꯏꯔꯝꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯄꯨꯌꯥꯗ ꯏꯔꯝꯃꯒꯁꯨ ꯍꯟꯗꯣꯛꯑꯒ ꯁꯨꯝ ꯍꯧꯖꯤꯛꯀꯤ ꯆꯥꯅꯕ ꯃꯔꯣꯟꯗ ꯏꯔꯛꯄꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯣꯔꯒ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯋꯥ ꯉꯥꯡꯕꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯔꯣꯟ ꯑꯗꯨꯝ ꯌꯥꯎꯔꯕꯅꯤ나 ꯁꯨꯃꯥꯏꯅ ꯇꯧꯈꯤꯕ ꯑꯣꯏꯖꯥꯠꯅꯤ ꯑꯗꯨꯅ ꯑꯙꯥ ꯃꯣꯔꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯣꯟ ꯅꯠꯇꯦ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯇꯪꯈꯥꯏ ꯁꯤꯕ ꯍꯥꯏꯔꯒ ꯈꯪꯅꯩ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅꯃꯛꯁꯨ ꯑꯙꯥ ꯃꯣꯔꯥ ꯍꯥꯏꯅꯁꯨ ꯏꯔꯝꯗꯦ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯒꯤꯁꯤꯅ ꯅꯥꯎꯆꯥ ꯇꯣꯡꯕ꯭ꯔꯝ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅ ꯐ꯭ꯂꯨꯏꯠ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯕꯥꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯍꯥꯏꯔꯤꯕ ꯖꯟꯇ꯭ꯔ ꯑꯁꯤ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯆꯠꯅꯕ ꯍꯧꯔꯛꯈꯤꯕꯒꯦ ꯁꯤꯃꯇꯪ ꯈꯪꯉꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯐ꯭ꯂꯨꯏꯠꯀꯤ ꯃꯇꯥꯡꯁꯦ ꯍꯥꯏꯕꯗꯤ ꯕꯥꯁꯤꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯊꯥꯏꯅꯗꯒꯤ ꯑꯩꯈꯣꯏꯁꯨ ꯂꯩꯔꯝꯕꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯤꯟꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀ꯭ꯔꯤꯁꯅꯅꯒ ꯄꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯕꯥꯁꯤꯗꯨꯒꯗꯤ ꯃꯥꯟꯅꯔꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯗꯤ ꯃꯈꯣꯟ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯑꯃꯗꯤ ꯄꯥꯏꯔꯝꯕꯁꯨ ꯌꯥꯏ ꯇꯧꯗ꯭ꯔꯤ ꯀꯥꯏꯁꯨ ꯍꯥꯏꯅꯩꯀꯣ ꯑꯗꯣ ꯕꯥꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯂꯩꯔꯝꯕꯒꯤ ꯃꯃꯤ ꯑꯃ ꯁꯨꯝ ꯎꯖꯕꯁꯦ ꯑꯇꯩ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯝꯃꯤꯂꯣꯟꯒꯤ ꯃꯇꯥꯡꯗ ꯕꯥꯁꯤꯈꯣꯡ ꯍꯥꯏꯔꯤꯕ ꯂꯝꯁꯦ ꯃꯁꯤ ꯊꯣꯟꯈꯤꯕꯒꯤ ꯃꯇꯥꯡ ꯑꯃ ꯁꯨꯝ ꯊꯦꯡꯅꯖꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯍꯥꯏꯖꯕꯅꯤ ꯂꯝꯃꯤꯂꯣꯟꯒꯤ ꯃꯇꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯈꯤꯕꯅꯤ ꯕꯥꯁꯤꯈꯣꯡ ꯌꯥꯎꯈꯤꯕꯅꯤ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯃ ꯌꯥꯎꯈꯤꯕꯅꯤ ꯕꯥꯁꯤꯈꯣꯡꯒꯤ ꯃꯇꯥꯡꯁꯦ ꯑꯗꯨꯅ ꯕꯥꯁꯤꯁꯦ ꯑꯗꯨꯒꯤ ꯕꯥꯁꯤꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯕꯥꯁꯤ ꯑꯗꯨꯗꯨꯒ ꯍꯤꯟꯗꯨꯒꯤ ꯑꯗꯨꯒꯤ ꯕꯥꯁꯤꯗꯨꯒꯗꯤ ꯃꯥꯟꯅꯔꯝꯃꯣꯏ ꯍꯥꯏꯗꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯂꯩꯔꯝꯕꯒꯤ ꯆꯥꯟꯁꯇꯤ ꯋꯥꯡꯉꯦ ꯍꯥꯏꯗꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ
ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛꯇ ꯁꯨꯝ ꯊꯦꯡꯅꯖꯕꯅꯤꯅ ꯃꯊꯪꯒꯤꯁꯤꯅ ꯃꯦꯅꯀꯥ ꯁꯣꯏꯕ ꯃꯥꯅ ꯍꯪꯕꯤꯔꯛꯄꯁꯦ ꯇꯥꯃꯣ ꯋꯥꯍꯪꯗꯤ ꯅꯠꯇ꯭ꯔꯦ ꯔꯤꯀ꯭ꯋꯦꯁ ꯑꯃꯇꯪ ꯇꯧꯖꯒꯦ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯍꯥꯟꯕ ꯃꯦꯟꯁꯇ꯭ꯔꯨꯌꯦꯁꯟ ꯂꯥꯛꯄꯒꯤ ꯑꯐꯕ ꯐꯠꯇꯕ ꯅꯨꯃꯤꯠꯀꯤ ꯃꯔꯝꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯤꯔꯛꯑꯣ ꯃꯁꯤꯁꯦ ꯑꯩꯅ ꯁꯤꯒꯤ ꯀꯣꯏꯁꯟꯒꯤ ꯃꯇꯥꯡ ꯄꯣꯁꯠ ꯊꯥꯒꯠꯄ ꯃꯇꯨꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯚꯤꯗꯤꯑꯣꯁꯤꯃ ꯁꯦꯝꯃ ꯊꯥꯒꯠꯆꯈ꯭ꯔꯦ ꯃꯗꯨ ꯌꯦꯡꯁꯨ ꯌꯦꯡꯉꯝꯃꯒꯅꯤ ꯍꯥꯏꯗꯅ ꯈꯟꯖꯩ ꯑꯗꯨꯅ ꯃꯥꯒꯤ ꯁꯤꯒꯤꯁꯤꯗꯨꯃꯗꯤ ꯑꯩꯅ ꯑꯟꯁꯔ ꯄꯤꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯃꯊꯪꯒꯤꯁꯤꯅ ꯀꯥꯡꯉꯝꯕꯝ ꯆꯥꯟ ꯋꯦꯅꯁꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒꯁꯦ ꯆꯥꯟꯅꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯖꯣꯗꯤꯛ ꯁꯥꯏꯟꯅ ꯇꯥꯎꯔꯁꯀ ꯑꯦꯀ꯭ꯋꯥꯔꯤꯌꯁꯀꯅꯦ ꯍꯥꯏꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯁꯨꯝ ꯂꯥꯏꯔꯤꯛ ꯐꯥꯛꯑꯒ ꯌꯦꯡꯗꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯆꯤꯟꯐꯥ ꯄꯨꯕꯁꯨ ꯅꯠꯇꯕꯅꯤ나 ꯑꯗꯨꯒ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯤ ꯁꯦꯝꯗ꯭ꯔꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯇꯧꯖꯔꯤ ꯃꯁꯤꯃ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯖꯔꯛꯀꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯃꯊꯪꯒꯤꯁꯤꯅ ꯈꯦꯇ꯭ꯔꯃꯤꯝ ꯇꯔꯨ ꯀꯀꯥ ꯈꯨꯕꯤ ꯑꯅꯤ ꯂꯣꯡꯕ ꯄꯥꯟꯕꯁꯦ ꯀꯔꯤ ꯑꯣꯏꯒꯦ ꯈꯨꯕꯤ ꯑꯅꯤ ꯂꯣꯡꯕꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯑꯦꯛꯁꯇ꯭ꯔꯥ ꯀꯩ ꯍꯥꯏꯅꯤ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯍꯥꯏꯔꯁꯨ ꯌꯥꯏꯀꯣ ꯃꯁꯤ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯨꯅ ꯁꯤꯃꯛꯇ ꯑꯩꯅꯃꯛꯅꯁꯨ ꯊꯦꯡꯅꯖꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯩ ꯊꯤꯖꯤꯟꯖꯔꯛꯀꯦ ꯑꯗꯨꯒ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨ ꯁꯦꯝꯖꯔꯛꯀꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯒꯤꯁꯤꯅ ꯇꯣꯝꯊꯤꯉꯥꯝꯕ ꯈꯨꯃꯟ ꯏꯌꯥꯝꯕ ꯄꯣꯠꯂꯣꯏꯁꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯍꯥꯏꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯗꯤ ꯄꯣꯠꯂꯣꯏꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯤꯔꯛꯑꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯦ ꯃꯊꯪꯒꯤꯁꯤꯅ ꯊꯋꯥꯏ ꯂꯥꯛꯄ ꯂꯋꯥꯡ ꯂꯥꯛꯄ ꯕ꯭ꯔꯗꯔ ꯃꯪ ꯅꯨꯡꯉꯥꯏꯇꯕꯁꯦ ꯀꯔꯝ ꯇꯧꯔꯒ ꯉꯥꯛꯊꯣꯛꯀꯅꯤ ꯃꯪ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯇꯥꯡꯁꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯗ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗꯣ ꯍꯥꯏꯖꯒꯦ ꯌꯥꯝ ꯈꯪ ꯍꯩꯕꯗꯤ ꯅꯠꯆꯗꯦ ꯃꯪ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯇꯝꯊꯣꯛꯑꯣꯅ ꯍꯥꯏꯕꯁꯨ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯥꯡꯉꯦꯟꯐꯝ ꯂꯣꯝꯗ ꯑꯗꯨꯒꯨꯝꯕ ꯃꯪ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯇꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯄꯥꯎ ꯇꯝꯊꯣꯛꯄꯒꯤ ꯑꯃ ꯍꯥꯏꯕꯗꯤ ꯑꯍꯜ ꯂꯃꯟ ꯂꯩꯇꯕ ꯑꯍꯜ ꯂꯃꯟ ꯎꯈꯤꯗꯕꯒ ꯌꯥꯎꯔꯗꯤ ꯈꯥꯡꯉꯦꯟꯐꯝ ꯂꯣꯝꯗ ꯆꯥꯛꯂꯨꯛ 3ꯒ ꯊꯥꯗꯣꯛꯄꯒ ꯌꯥꯎꯋꯦ ꯃꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯦꯀꯣ ꯑꯗꯨꯒ ꯁꯤꯅ ꯇꯣꯉꯥꯟꯕ ꯑꯃꯕꯨꯗꯤ ꯑꯣꯏꯔꯦꯀꯣ ꯑꯗꯣ ꯃꯪ ꯅꯨꯡꯉꯥꯏꯇꯕꯩꯗꯤ ꯑꯍꯜ ꯂꯃꯟꯗ ꯇꯝꯊꯣꯛꯄ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯥꯏꯀꯩꯁꯨ ꯃꯈꯥ ꯑꯋꯥꯡ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕ ꯈꯔꯗꯤ ꯂꯩꯕꯅꯦ ꯃꯈꯥꯗ ꯍꯥꯏꯗꯣꯛꯑꯒꯗꯤ ꯐꯠꯇꯦ ꯑꯋꯥꯡꯂꯣꯝꯗ ꯍꯥꯏꯗꯣꯛꯎ ꯀꯥꯏꯅ ꯍꯥꯏ ꯑꯐꯕꯒꯤ ꯃꯇꯥꯡꯁꯨ ꯑꯋꯥꯡꯂꯣꯝꯗ ꯍꯥꯏꯗꯣꯛꯎ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯨ ꯂꯩꯕꯅꯤ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯤꯅ ꯄꯤꯜ ꯍꯥꯏ ꯇꯥꯃꯣ ꯁꯝꯕ꯭ꯔꯨ ꯑꯉꯥꯡꯕ ꯊꯨꯡꯕꯁꯦ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯁꯝꯕ꯭ꯔꯨ ꯑꯉꯥꯡꯕꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯑꯗꯨꯝ ꯑꯐꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯝꯕ꯭ꯔꯨꯒꯤ ꯃꯆꯨꯁꯦ ꯑꯃꯨꯕꯁꯤ ꯌꯥꯝ ꯐꯕꯗ ꯆꯤꯡꯉꯦ ꯑꯗꯨꯒ ꯑꯉꯥꯡꯕ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯁꯦꯡꯅ ꯉꯥꯡꯕ ꯑꯃ ꯑꯣꯏꯕ ꯇꯥꯔꯦ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨ ꯂꯧꯅꯗꯦ ꯑꯗꯨꯒ ꯁꯝꯕ꯭ꯔꯨꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯊꯨꯡꯉꯤꯕ ꯃꯇꯨꯡꯏꯟꯅ ꯑꯐ ꯐꯠꯇꯕꯗꯤ ꯂꯦꯞꯄꯤ ꯍꯥꯏꯕꯗꯤ ꯁꯝꯕ꯭ꯔꯨ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯊꯨꯡꯉꯦ ꯍꯥꯏꯔꯒꯁꯨ ꯃꯐꯝ ꯆꯥꯗ꯭ꯔꯒꯗꯤ ꯐꯠꯇꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯑꯐꯕ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯐꯕ ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯗ ꯊꯨꯡꯉꯝꯃꯒꯗꯤ ꯐꯣꯜꯗꯣ ꯑꯐꯕ ꯐꯪꯉꯤ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯊꯨꯡꯐꯝꯗꯨꯒꯤ ꯃꯈꯥꯁꯨ ꯄꯣꯜꯂꯦ ꯍꯥꯏꯗꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯒꯤꯁꯤꯅ ꯁꯨꯆꯤꯇ꯭ꯔꯥ ꯇꯧꯔꯥꯡꯕꯝ ꯄꯣꯛꯄ ꯅꯨꯃꯤꯠꯀ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕ ꯅꯨꯃꯤꯠ ꯌꯦꯡꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯌꯨ ꯕ꯭ꯔꯣ ꯑꯩ ꯃꯁꯤꯒꯤ ꯃꯇꯥꯡ ꯚꯤꯗꯤꯑꯣ ꯁꯦꯝꯖꯒꯦ ꯌꯥꯝ ꯍꯪꯕꯤꯔꯛꯑꯦ ꯁꯤ ꯀꯣꯏꯁꯟꯁꯦ ꯌꯥꯝꯃꯦ ꯁꯨꯆꯤꯇ꯭ꯔꯥ ꯑꯩ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯖꯔꯛꯀꯦ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯃꯊꯪꯒꯤꯁꯤꯅ ꯖꯦꯅꯤ ꯅꯨꯡꯊꯧꯖꯥ ꯌꯦꯛ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕꯒꯤ ꯃꯇꯥꯡꯗ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯌꯦꯛ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯚꯤꯗꯤꯑꯣ 3 ꯁꯨꯔꯦ ꯑꯩꯅ ꯊꯥꯒꯠꯆꯕꯁꯦ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯀꯨꯞꯅ ꯅꯩꯅꯔꯒ ꯑꯃꯨꯛꯀꯁꯨ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯔꯤ ꯍꯥꯏꯗꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯒꯤꯁꯤꯅ ꯀꯩꯁꯥꯝ ꯄ꯭ꯔꯇꯤꯃꯥ ꯃꯪꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯂꯃꯟ ꯎꯕꯁꯦ ꯐꯠꯇꯦ ꯍꯥꯏꯅꯤ ꯀꯔꯝꯅ ꯇꯧꯒꯅꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯃꯪ ꯐꯠꯇꯕꯒꯤ ꯑꯃꯁꯨ ꯍꯥꯏꯕꯤꯔꯛꯈ꯭ರೆ ꯑꯗ ꯑꯍꯜ ꯂꯃꯟ ꯎꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯈꯥꯡꯉꯦꯟꯐꯝꯗ ꯆꯥꯂꯨꯛ 3 ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯅ ꯍꯥꯏ ꯃꯈꯥ ꯑꯣꯜꯂꯒ ꯑꯗꯨꯃꯥꯏꯅ ꯊꯥꯗꯣꯛꯑꯣꯅ ꯍꯥꯏ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯄꯥꯎ ꯇꯝꯊꯣꯛꯑꯣꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯑꯍꯜ ꯂꯃꯟ ꯂꯩꯈꯤꯗꯕ ꯎꯕꯁꯦ ꯑꯃꯔꯣꯝꯗꯒꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯁꯤ ꯎꯅꯤꯡꯉꯤꯕꯅꯤ ꯍꯥꯏꯕꯗꯤ ꯎꯖꯒꯦ ꯈꯣꯠꯆꯒꯦ ꯍꯥꯏꯕꯗ ꯐꯪꯅꯗ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯎꯔꯛꯄꯁꯦ ꯃꯁꯤ ꯊꯣꯏꯅ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯅꯨ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯃꯊꯪꯒꯤꯁꯤꯅ ꯇꯝꯐꯥ ꯁꯨꯔꯛ ꯍꯥꯏꯕ ꯃꯥꯅ ꯍꯪꯕꯤꯔꯛꯄꯁꯤꯅ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕ ꯃꯁꯦꯟ ꯂꯧꯅ ꯂꯩꯅꯕꯁꯤ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯦ ꯃꯁꯤ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯐꯩ ꯍꯥꯏꯕꯅꯤ ꯌꯥꯝꯅꯁꯨ ꯆꯥꯅꯩ ꯍꯥꯏꯕꯅꯤ ꯃꯣꯏ ꯃꯁꯦꯟ ꯍꯥꯏꯕꯗꯤ ꯑꯅꯤꯁꯦ ꯈꯠꯅꯔꯒꯁꯨ ꯌꯥꯝ ꯈꯠꯅꯕ ꯅꯨꯡꯁꯤꯅꯔꯒꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯈꯠꯅꯔꯒꯁꯨ ꯌꯥꯝ ꯀꯨꯏꯅ ꯁꯥꯎꯅꯗꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯕꯅꯤ ꯑꯗꯨꯝ ꯌꯥꯁꯤꯟꯅꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯆꯥꯟꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯒꯤꯁꯤꯅ ꯔꯤꯌꯥ ꯃꯣꯔꯥꯡꯊꯦꯝ ꯗꯗꯥ ꯅꯨꯄꯥꯅ ꯃꯟꯗꯦꯗ ꯄꯣꯛꯄ ꯑꯗꯨꯒ ꯔꯥꯁꯤꯅ ꯃꯤꯊꯨꯟ ꯄꯣꯛꯄ ꯁꯤꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕꯩꯁꯦ ꯔꯤꯌꯥ ꯃꯣꯏꯔꯥꯡꯊꯦꯝ ꯑꯃꯁꯨꯡ ꯑꯇꯩ ꯃꯌꯥꯝꯁꯨ ꯍꯪꯕꯤꯔꯛꯑꯦ ꯑꯩ ꯃꯁꯤꯃ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯇꯁꯦꯡꯅ ꯑꯩ ꯁꯦꯝꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯉꯥꯛꯇꯅꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯖꯔꯛꯑꯒꯦ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯃꯊꯪꯒꯤꯁꯤꯅ ꯖꯦꯅꯤ ꯑꯇꯣꯝ ꯁꯝꯒꯤ ꯃꯔꯛꯇ ꯏꯃꯥ ꯄꯣꯛꯅꯨꯡꯗꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯕ ꯃꯆꯨ ꯌꯥꯎꯔꯛꯄꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯔꯛꯑꯣ ꯃꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯂꯥꯏꯔꯤꯛꯃꯛꯇꯗꯤ ꯊꯦꯡꯅꯖꯗ꯭ꯔꯤ ꯑꯩꯅ ꯊꯦꯡꯅꯔꯒꯗꯤ ꯃꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯀꯃꯦꯟꯗꯁꯨ ꯑꯣꯏꯔꯁꯨ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯔꯛꯀꯦ ꯍꯥꯏꯗꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯔꯤ ꯃꯊꯪꯒꯤꯁꯤꯅ ꯌꯨꯍꯦꯝꯕ ꯈꯨꯟꯗꯣꯡꯕꯝ ꯀꯀꯥ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯦ ꯃꯨꯠꯈꯤꯒꯗ꯭ꯔꯥ ꯃꯨꯠꯂꯣꯏꯗ꯭ꯔꯥ ꯑꯃꯨꯛꯇ ꯊꯤꯖꯤꯜꯂꯒ ꯍꯥꯏꯕꯤꯔꯛꯑꯣ ꯌꯨꯍꯦꯝꯕ ꯈꯨꯟꯗꯣꯡꯕꯝ
नाना हाइबिरिबसे मितै जे मुटखिगद्रा अमता हाइबिरो हाइबने मसे आइगे मतदि मुटलरोय हाइदना हाइजेगे हाइबदि मुटखिगदौबा तांकक अनि अहुम थोंना लैखरे अदुदा मितै जे मुत्तना लाए ngасidi हेना मयामना खंगनाबा हाइदि मितै जे हेना छंदोरअबा दुगुंबा कांगलुप अमने हाइदना हाइजेगे अदुना मुटलरोय हाइदना आइगे मतदि सुमाय लै मथंगिसना पाइखोंबा रुकमनी हाइरबसि कृष्णना मणिपुरदगी चेलगा पुखि हाइ मसि क्याम चुम्बा लाले खंजनिंगी असेंबा खंगन बियु प्लीज पाइखोंबा सिगी मतंगे आई आंसर यामना लाइब पिजगेबा कृष्ण की वारी हाइब तारगदी अखोइगी लाइगी मतम की वारी ने मीगा लाइ समनरि कान गे हाइबसु है अदुगा मणिपुर हाइब ममिंगजा मसिदी थोलप कुइद्रि हाइबदि लाइगा मीगा समनद्रब मतुंगी सिनमो अदुना मणिपुर थोलखेबसे कुइद्रि अदुना कृष्णगा रुकमनी हाइजे मणिपुरदगी ने हाइब मा हाइबनिना मणिपुर से पल्लगा हाइरिबनिना अदुइ तादि कृष्ण की वारी से अखोइगी ngरang nahangi वारी दा तादोरे मणिपुर से अखोइगी ओइ तारगदि मोइगी वारी तिदा अदुना मसि जे आरान बनी हाइदना आइगी मोता सुमाइ थमजगे मथंगिसना रोबासन खांगेंबब बाय आई थर्सडे पोए रासिना ब्रेसिक करंबा लकी स्टोन चानागनी लकी स्टोन की मतंग जे आइगोंदा लाइरिक लैजरे मसि पोपोन मिकिदai थेंगे थेंगते पोप तारिक किदि थेंगनेबको अदो सी जे लैब्रा हाइबदो आई कुमना नैने रखे अदुगा वीडियो ओइने समजरागे हाइदना हाइजरी रोबासन खांगेंबब मथंगिसना नीलमणि मंगांग कोनसम याम्बा तसेंगना येक कयानो मितेगे लैरिसे मसिदा करंबा येगना चदा मौदानबा यादबगे अदुगा सगै अमसे हाना लैरंबा येक्तिगे अतोप येक्ते पुनबसे ताजै मसिना कमाई तौबनो सुगाइना ताकपियो अरोइबो ओइना येक मानबा लौनबसे मसा मसे सोइगले अवाना ताइना ताजै तादबसु थेंगनाजै तामोगी मोट पिबियो हाइदना हाइबिरे येकसे अखोइना येक हाइब तारगदि अखोइगी मंगाल वांग खुमन सिना सलाई सुमाइ लेरेको येक सलाई हाइगे खंगनरे अदुगा येक लौना लैनबै मतंग ओइरगदि अखोइ येक तिनबा इ मसे लौनबा सगे मसेन लौनबसे येक तिनबा हाइरे अदुगा साइलुक तिनबा हाइबदि मामा तिनबा नुपा नुपी लौनबा मामा दि तिनबा अदु मपा दि तिनदबगी मचा मसु लौनबा सिमा लैरे पेलोन तिनबा हाइ मसिना मामागी सगै मामा पोपा सगै हाइबता मामा पोपा मबेनगी अदुगुम सगैगी लौनबसिना पेलोन तिनबा हाइ सी सुमाइना लै हाइब तारे अदुना हाइरिबा येककी सी मरकसिदा ख्वाइदगी हेना लुरिबसे कोइ येक तिनबा इ मसे लौनबा सगै मसे लौनबा हाइरिबसिनि हाइदना हाइब तारे अखोइगी येक अमगी मनुंगदा चनबा समनाइदा मंगांगी मनुंगदा चनबा मसे लौनबसिना ख्वाइदगी लुबा अदुगुम ओइ अदुगा सगै अमसे हाना लैरंबा येक्तिगे अतोप येक्ते पुनबसे ताजे मसिना कमाइ तौबनाय मसि सगै अमदगी अखोइगी हाना मंगांग लैरंबदगी लुवांगदा पुनबगुंबा लुवांगदगी खुमनदा पुनबगुंबा अदुगुमदुनि मसि अखोइगी थानिगे अहलमनसिंगी नत्रगा निंगथौना सगै अमदगी अमदा ओलनबगुंबा इंथोकपनि खंगदे अदगी सगैगी मो येक मरक्तगी इंथोकपनि खंगदे नत्रगना ओनजगिबे अदुगुंबा कया अमा यावे हाइरिबसे अखोइगी हुजिकी नुपि नुपा लौनबदा अयामनदि ओइ मंगांग मसेन लौनगदौबा मतमदा लाइटिन सोलपा मतमदा मंगांग मसेनदि याद्रबनिना अतोपा येक अमगी ममिंग लौरगा अतुगी येक्तुगी अहलमनगा तौरगा मंगांगी अहलमन तौरगा यानरगा अदुमाइना ओंथोकपा अदुगुमा खरा लैयेना हाइ मसे आई याम कुमनदि खंगदे अदुमाइना हाइबा लै अदुना ओइगद्राना खल्ले आइगी मोता अरोइबो ओइना येक मानबा लौनबसे मसा मसु सोइगलि हवाना ताइना ताजै तादबसु थेंगनाजै मसिजे अयामबदी आइना थेंगनबदी अयामबदी चुमदि चुमगले येक मसेल लौनबजे मचा मसु सोइब नत्रगसु अखोइगी पुनसिदबा अहलमन पुनसिदबा इमुंग मनु नुंगाइबा ngамदबा अदुगुम कयादि ओइगनबने हाइफे कुमना येंबियो अदुम अयामबा अदुम चुमगनबने हाइदना हाइजेगे अदुगा तौदबसु यावी कैगिनोदा मसि केनोसे अखोइगी चारोन सुरोनजे यामाबनिनको खितंग केनो करिगुम खरा अदुम लैबजाने अदुगा अमरोमददि हुजिगी सोइगनबा नत्रगा अवाना ताबजे मसिदि अयामबदि अदुम लैगले अदुना मसि ngakna chapnadi phai haidana haigi motadi sumain thamjage habidi soidanabagi damukta soiba yaba potuda khong thangjindaba ade soiba yaba potuda thangdilaga surakta su yaina habidu nataba aduna akhoi ngakmina se haidana semadi aigi mot thamjage mathangisina kongkham premkanta tuisde popa nupa nupi launa lainabasi karam tawbage amukta takpiro uba tuisde popa nupa nupi launa lainaba अब सगै मसे मपोंग मानबो इतारगदि कछु काइदे याम चानै हाबने खानरगसु याम खानै हाबने ngasai ama hangbirakpada yaukre masi matangde yumsaronggi manamda munna khangningi yumsaronggi matangda aina yumsaronggi se video amani de thagat kre aduga hen kumna di thagatri
मदुसु थागनबो होनजरके हाइदना हाइजरी निरुमा अंगोम मथंगिसना कांतकुमारी लैमा ओजा करिगुम्बा मत हंजगे अखोइना लाइगे थोरों अमा हेक तौजबदा हक्चांग सेंगोलगा कटकदबा पोट खुदिंग सेमतो सामथोकलगा कच्चरगा पुंगिंग पेंजबगुम तौजे अदबु कनागुमना इरुजद्रिङैदा लै हेलगा कटपना मही चावी हाइबसे कदाइ फबो ओजागे वाखलोन ताजनिङि हाइ मसिगी क्वेश्चन जी याम दुबो क्वेश्चन याम लाइरु ओइबा आइजो अहलम अमदा सुम हंजरे सेम तांजे चमाइना हाइ अखोइगी इरुजद्रिङैदा लै हे ओइबजे अतै ओइरमदे मसी ngallingay yam ngallingay do thongwai je thado haibo oirame habadi irujaba je nupi je thabo ingkang yame imung amada thabo ingkang nupi ni hena tawe to mahol padi kon pheng boy bi adagi waiset boy wai tai boy bi siguma kayama imung gi akuba tai mayam se loisala bu matung de ma si irujaga doini aduga lai thadoni aduna haribo thabo mayam se torok doini na lai hekpa matamda lai je pung ji theng helakpa ma yaw godori adu kai gino da khoi numina tholfa matam sida khoi lai jida haying khoine tonge han haipirak pani haying khoine tonge haying khoina lahi chup khraba lai ase masi amang bachingi haidana haiba ma sumain haibere yam phajana haiba tare aduna amang posi lai da kadhai di aduna haying khoi sina tongdri kanda haibadi yam ngallingai da thabuk thoram akhoi lai du thamai thabje mangang gi matam haibam su lai pungjing je sigi timing ge nangnaba nganna thahau haibani amom nagedi irujaraga hi asu kasu budi kaidi yaringe ngannabu gi damakta hairam bani haidana samai hai mathangisina ts mite iram damsida mite gi oiba yamna kanaba wari kaya ama likhre aina khangjaning badi yek salai gi matangda maming amadi yek salai gi sanu ningol singi maming kari haina khangnaramage kaungnabage haba asigi maranda video ma sembiyo yamna kano to question ne habide kano ne video sembiro na habira pune salai gi adugumba sanu singina kari haina kaungnage mangang gi na kai haina kaungnarambage adugumba kaya ma haba tare ma habire se sigi matang video sembiro abane ts mate je ai gi video ayam su kame dum pibirpa misak amane ai sumjoi soidana semjar ke haidana ai sumai haijiri mathangisina rijasan saman ram ahamado zabu kai khumnajari funaning thogi wari hap khibugumna handaksu singsang lakpa ningthau gi lairagadi sembiro pansigi kaujiroi ojabu ai sungcho soidana semjar ke adana sumaina haijege mathangisina malangba chenglei sarang lasang temne mai ana e yobidabra yambigi mafumda karigumba amata hangatsage yamba mamana suna nanu haijakhiba akhoi yek taret salai mapan haina khangnariba akhoi gi kanglup asigi ipa ipuna thambiramba yek salai chahidaba akhoi namung basinjaki lairik lairaba madugi video amta sembiro yamba karigumba akhoi na khangdadana charodi madugi afafata akhoi na sumtabada mangang yekte ngarin chahide namung ni fatte haine sumbra lambra haidi khangjade yamba namung ba haisi karino yamba akhoi na ahanda hanglurabasu fatte haibani khag haibirei karige fatri ban hanglurabasu khangde fatte haibani adum hairei yamana masing matana khanglabudi marik chumba mafomdo miyam pomba khangan biyo aigumna mifum ayamana khangnaram loi khanjai yamba aduna haijabani yafari yamba matam sangna miyang saba tawbiyo hairi akhoi yek salai tariat ko sigi matangda akhoi chaba yaba yadaba karigum khade dum lai madu pirami madigi matangda I komna nainaraga ai soidana video semjarke namung bhaige da khoi da chabada pakna daba nungai taba isada dum kaino mo phaw wai batare dum bam lei aduga akhoi da karigumba afaba ma karigumba aigi pasigi wen tawge da pose masi khitang dosu yakhai ga do adugumba karigumba khara hai batare adugumba oige doini akhoi yeke oina adugumba sinja akak pakha dum thamame masi kaigino da khoi gi yeke masu na kaino kaina leije masu angang mani kaina leije sumaina khoi gi su yeke oina kari ngano adu kari gano no adugumba khara khaido meba adugumba posai singdo oigedra haina su khalle sigmata yam komna su khangbudi khangdri ko tongana I larik tege fajan nainarga video oina semjarage adana haijiri ngasigi jado ai video se mayam swai delu sinjege awatpa comment mayam lairi ko masi ai sungchoi soidana ai video amuk semjar ke haidana haijeri kaigino dasi video jam sangraga de aina thagatpa matam su problem lei aduna sumaina tangkak tawjar ke haidana haijeri awatpa comment bibir pasingi comment adugi reply sungchoi soidana mathang episode amuk thagatjage haidana haijeri ngasigi video se meng tabiri ba khai punupu channel asan haininga leitana thagatpa phungdok chari kanglei pa imana Yai fare.